channel sigi maikay digi mayam da itatatan share tawzariba editorial column digi ngasishu phong ki pasi phong sing digi mayam na khangjin mada he na kanagadaba topic masang katang lokhachara kanda mayam da share tawzarake adu mayam ngasigi editorial column digi lokhok sarakpa sigi content share tawzariba sigi maming sina mayam Manipur gi lifeline singda NSCN-IM na Langoi Chansilakpa haiba sigi content si mayam da share tawzarake mayam ro phukta min siama su mayam na tabiba luar pa matungda hungsoi su na comment box ta comment ang katang thambiram haina Manipur top channel gi maikay digi mayam da share tawzari Manipur gi lifeline singda NSCN-IM na Langoi Chansilakpa state asigi lifeline oiriba NH2 Imphal Dimapur lambi amasum NH37 Imphal Zuribam lambida mapalamda पोचे लौथोक लौसिन चलिबा ट्रक सिंगदा NSCN-IM ना रोड टैक्स अमसुम गुड्स टैक्स ना सिंगबा लौदुना मियामदा अवास थिंग पिरकलिबसी मतम कुइरे भारत सरकार अमसुम NSCN-IM अनिगी मरक्ता तौनखिबा 6 फेयर एग्रीमेंट मतुंग इना मियामदगी नमहादुना मखल अमतगी टैक्स तौबा यारोय हैना मयक सिंग यावरिबनी मसी ओइदुनसु स्टेट असिगी सिंगी जगा सिंगदा NSCN-IM ना Manipur gi mapandagi mal puraga lakpa truck singdagi namhaduna siel khaibagi thapakti tawri NSCN-IM gi 6 fair lairiba Nagaland da fawba loop asigi kadar singna miyamdagi namhaduna siel khaibagi thawong sing satharakpada police amasum central force singna pha punbagi thapak sathari NSCN-IM na makhoigi greater Nagaland semnaba demand tawriba Arunachal Pradesh su loop asigi kadar singna namhaduna siel khaiba natraga aihenba thawong sing sathabada security gi force na pha punba natraga hatpagi thawong sing fawu sathari state asidana NSCN-IM gi kadar singna Phongna miyamdagi namhaduna lut tawba natraga ka henba thawong sing sathabada action amata lakhatpa ngamdana lairiba sima laibak thibane Imphal Dimapur lambida satliba truck singdagi namhaduna siel khaibagi thawong kya satharakpadagi Imphal Jaribam lambida satnarabasu lambi sida NSCN-IM gi kadar singna namhaduna siel khaibagi thawong sing sathabada khunja singna nakoinana sagatpa manba thawong sing satharibasisu yamna mawong maril tadaba thawongni security force na NSCN-IM gi anti social oiba thabak singda mateng pangbagi natraga hakthengna masida senabadagi phapunbagi thawung sing sathabada khunja singna achumba singdu khangna natraga khangdana oirabasu hektamak misamni haina songsinduna kankhanaba honabasisu ain bu mokhota paiduna sananingba mawongda sanabagi thawungni masi sokhatpa jati amana tawgadabanate anti social oiba thawong sing satharibadudi miyamna su yade haiba ama khangan sange NSCN-IM na national highway animakta siel khaibagi thawong sing satharibasi central government na khangsin usinadabagi su tholakpana ayambane lambi sigi mafam kayada central force camp kaya hangduna lairabasu NSCN-IM na ka henba thawong sing sathabada hena usinadana laithoklibasi central government na makhoida adugumba sing adu tawhandanaba akanba instruction pide haibadu mayek singna uthokjabane national highway gi mafam kyada NSCN-IM gi kadar singna ka henba thawong sing sathabada state force khaktana control tawba ngamdaba sunate state minister N Birena national highway singda NSCN-IM na ka henba thawong sing satharibasi thingnaba kilometer mangadagina tara khudingi mobile commando team sing thamlagani haina phongdokhiba asimakti thaganingai ni adubu machine hekta thingba ngamgadaba nate mapung oina lambi sigi mafam kyada post hangduna lairiba central forcing aduda responsibility fix tawgadabane 6 fire gi ground rule wangbada ka henba thawong sing satharaba fawbada central force na tumina lasilibasigi matangda state government na center sabsab action lakhonana ba taksin pamthu e state sarkar gi maikidegi su permanent oina lambi sida state forcing lainana ba posting hangdokpam thoi mobile team sing thambana
खरा मखई कानरबसु मिपुंग खुदिमक लोइना प्रोटेक्शन पीबा ngamgadaba nate maramaduna nauna lawgadoriba 10 amasum 11 suba IRB battalion ani asi highway protection force ontoktuna lambi asida sathok sasin tawriba miyamgi punsi amasum lanthum kannanaba mathau taba thabaksing paikhatpa chumgani haiba editorial kalamda gi lokhacharakpa yamnamak khangjinbada kanarabani haina di khanjai adugasu मैम की कंटेंट से तबीब लोरबा मैम की वखलों करी लेबीगे है सुसोई सोदना कमेंट बॉक्स कमेंट खतंग ड्रॉप तौरमो है मणिपुर टॉप चैनल की मेकेरी मैम रिक्वेस्ट तौजरी मखा चथरक्पोना लोइसिलक्पोना मरुब पाव खरा मैम हापसरमगे पामना एडिटोरियल कलम लखोचरगा क्लाइमेट चेंज की सैथेंग थोलक्प याब खुदोंथीबसिंग थेंगनबदा मैम की थौदांग लई मालेम की कोविड-19 की लाइसत मायुकनबगी अवाब सैथेंग फंगले हैना तेंथा नवोइनरिबा असिगिदी थेंगननबा लंबी लै मसिगिसु मथक्ता असिगुंबा लाइसत असिना अखोइ मियोइबदा यामना साउना सिंगनरी हाइना ngaihakki oina lauragasu matam supagini haiba taragadi aranba oigani virus na thwanba anauba makhalgi lokle hogumba ama haibasi akhoi miyoibana face mask ublaba social distancing gi kanglon ngaklaba amasung khutsa toina hamnagadi thoina kiningai leite haibasi akhang ahai singi pautakni masidagi hena sauna miyoibda singnariba ama haiba taragadi climate change ki saithing asini saitheng asi haujikti masida khudong thiba khara thengnaba haubata ngairibani ima lawba yaba thawdo wathok mapai tholakhigani laiba asigi oinasu handakta Uttarakhand gi Yaosilak thokiba glacier pokhaiba ningkhaiba gi thawdo asisu climate change na thoanbani haina logadabani sai lising kayadagi un phamjinduna laklaba Himalaya singjawgi mafam kayada haujik un saudokpagi khudam sangdam kaya phangba ngamlei mafam ikhang khangauduna ayuk nungthil nungsa ningthina thokningagi matamda Uttarakhand gi Samoli district ki manungsana leiba Yaosilak Nanda Devi glacier gi saruk khara kai tharakpadagi Dauli Ganga Tourare achaubi singi ithat amalakhi hairiba mafam madura dam amasu sarga thami mai puthoknanaba thabak suba sinmi kya amasu thabak suduna lei khangauduna isel kalab sapuga loinana Tourare aduda pai tharakpa ising amasum laikhom lainangna thabak suba sinmi samagi yankairom thiba khangkidi aduga kullomna siwa haksang oina fangkhre miyoi taraga taruk hena rescue tabungam khre mafam adugi khunja sing amasum mausagi khalbu kahendana thamba pamba miyoi kya mafam duda dam sagano mai puthokpagi project pekhat piganu haiba wakat mayam ama lekhi haiba wakat adu tabikide madugi khudong thi bahujikti miyam puna mangna phangminare Uttarakhand flood ki saithengna miyoi kya waba mayoknabagi paw marakta Manipur su mamang thakta thokidaba thawdo ama oina urkhol gi Sirui village da len haitakre yai marap sauba len singadu pungkhai marom hena takhi lambi khongba lampak punamak unna phingau ngauna tabagum len pik thankhi hauzik Manipur di ningtham thagi matamni asigumba nong nungsit natraga len tabagi thawdo asi March natraga April da tawgali adubo ningtham thagi matam oiriba February gi angan ba sarukta akhak arau goloinana len haitharakpa haibasi mahausa lairembina thokhanba tamthiraba khudong thiba mani haina lawiyai hairiba len gi mapai singadu pungkun ga mari faraba fawba tumba loiba ngamkhide adobo laibak phabadagi mishimina asu apana singbadi ama phawba yaukide adobo ai khoina nainaba yaba wafam amadi makum matha natabada len yauna akan manong su haibasi ai khoi miyoiba khunaida warning ama tawrabani Manipur mahausaga manadaba mawongda ayinga sagi khal kai tharakpagi mawongsu thengnarakpa kuirabani Imphal gi maru oiba mafam kyada ningtham thagi matamda laisin kungna tharambadusu ukhidre yum kai napi singnada un yamna tabagi khudam urambadusu ningthi nuaina ukhidre ayingbagi matamga asabagi matamge henjilakle nungju nungsa nongdam nairaktre kumkangba isau thokpa tamba ngamdaba phibamda laisilakle punamasi akhoi miyoibana thokwanmani masibu thengnage haiba taragadi aikoina mahoksagi leijarama khalsing kaihandaba hotnaba tabani mangkhraba aikoigi umang womang sing nauna yokhatpa tabani matang asida panjaningba wafamdi aikoigi umang womang yokhatpa haibasi laingada inthokpa kanaroi miyamgi so asoba thodang lei u yanba toksi umang kokthukumsi
ꯅꯨꯡꯁꯤꯠ ꯁꯦꯡꯍꯜꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯈꯜꯂꯒ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯖꯤꯟꯕ ꯌꯥꯔꯤꯕ ꯋꯥꯐꯝ ꯑꯃ ꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯁꯨ ꯋꯥꯔꯅꯤꯡ ꯇꯧꯔꯦ ꯍꯥꯏꯕ ꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯕ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝꯒꯤꯁꯨ ꯃꯣꯠ ꯊꯝꯕꯤꯔꯝꯃꯣꯏ ꯊꯦꯡꯛ ꯌꯨ